चाकौबा चꯠकनी हाइदना ngasai ayuktagi loisalise nangbu kari mata khangdrabra haiba nangsu ai चाकौबा चटकदौरे खंगदी ngasaina loisinba yarabani aidi nang tinba satpa ngamoi ko aidi yumdagi mapan thokpa sugang ngamoi haisidi natte nangbu kari mata kidraba haiba nang sumaku yaudaba butto nami mangna uraba natro ubadagi hendoktuna pakhatuna wathariba natro nangi चाकौबा do satrabasu yaribani ho चाकौबा चटलिसे ai itomta nati leikai gi mausinse magi nupa singna thillaga चाकौबा loina chatnarini pupu tombanasu magi nupa na thilladi चाकौबा चटlu yai hairi natro oh khangde aidi yumdagi mapan thokpa sungam he ngamaro Tabiu lagao Taga jobni taji jawai okay jolagai tabiu hai numidangda yumdagi kanamda mapan thokpa yade hairaga noina sida lagao khawrini ha yumdagi mapan thokpa yade haidi kanana hairiba ha pupu tomban harini ne pupu tomba kanya mana halaga akonya te ingado ngasi noi lagao khawbra haibu tonau iti khangal lagi he khangani noi अहनबमक्तदा मित्येंग ताबिरिबा पुमनामकपु सोनम चनुना खुरुमजरी ngasisu mayamgidamakta yamna nungai wari ama puduna lakjare ngasigi wari asidi ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯅ ꯄꯤꯕꯤꯔꯝꯂꯕ ꯃꯍꯧꯁꯥꯒꯤ ꯈꯨꯠꯁꯦꯝꯕꯨ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯨꯕ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯥ ꯑꯃꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯇꯨꯔꯦꯜ ꯑꯃꯒꯤ ꯇꯣꯔꯕꯥꯜꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯁꯥꯗꯨꯅ ꯂꯧꯁꯤꯡ ꯌꯥꯝꯅ ꯁꯤꯡꯕ ꯂꯥꯏꯅꯤꯡꯕ ꯕꯜꯀ꯭ꯌꯥ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯃꯍꯥꯛꯅ ꯇꯨꯔꯦꯜꯗ ꯀꯨꯝꯗꯨꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯎꯆꯤ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯎꯆꯤ ꯑꯗꯨ ꯎꯕꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯉꯛꯅ ꯀꯗꯥꯏꯗꯒꯤ ꯎꯆꯤꯅꯣ ꯃꯁꯤꯗꯤ ꯃꯍꯥꯛꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯂꯪꯖꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯎꯆꯤ ꯑꯗꯨ ꯂꯪꯖꯥꯅ ꯆꯦꯟꯗꯨꯅ ꯄꯨꯔꯛꯄꯗꯒꯤ ꯃꯥꯒꯤ ꯃꯌꯥꯗꯒꯤ ꯇꯥꯔꯛꯄ ꯑꯣꯏꯔꯝꯃꯤ ꯂꯪꯖꯥ ꯑꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯕꯜꯀ꯭ꯌꯥꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯩꯅ ꯎꯆꯤ ꯑꯁꯦ ꯇꯨꯔꯦꯜ ꯑꯁꯤꯗ ꯑꯃꯨꯛ ꯊꯥꯗꯣꯛꯂꯨꯔꯕꯗꯤ ꯎꯆꯤ ꯑꯁꯤ ꯂꯪꯖꯥꯒꯤ ꯃꯈꯨꯠꯇ ꯃꯊ꯭ꯋꯥꯏ ꯁꯣꯏꯗꯅ ꯃꯥꯡꯈ꯭ꯔꯒꯅꯤ ꯑꯗꯨꯅ ꯑꯩ ꯎꯆꯤ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯔꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯂꯪꯖꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯀꯣꯏꯄꯥꯏ ꯄꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯕꯜꯀ꯭ꯌꯥꯅ ꯎꯆꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯩꯅ ꯎꯆꯤ ꯑꯁꯤꯕꯨ ꯀꯩꯗꯧꯕꯒꯤ ꯊꯥꯗꯣꯛꯆꯔꯨꯅꯤ ꯍꯥꯏꯕꯒꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯅꯤꯡꯉꯤ ꯍꯥꯏꯗꯅ ꯇꯠꯇꯅ ꯁꯣꯟꯖꯕꯅꯤ ꯑꯩꯅ ꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯡꯗꯅ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯠꯅ ꯅꯤꯡꯖꯔꯒ ꯎꯆꯤ ꯑꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯑꯣꯟꯊꯣꯛꯂꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯠꯅ ꯅꯤꯡꯖꯗꯨꯅ ꯃꯍꯥꯛꯀꯤ ꯃꯍꯩꯅ ꯎꯆꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯝꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯤꯟꯅꯔꯝꯃꯤ ꯁꯦ ꯑꯉꯥꯡ ꯑꯁꯦ ꯅꯍꯥꯛꯀꯤ ꯍꯦꯛ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯃꯛꯅꯤ ꯈꯟꯅ ꯌꯣꯛꯀꯗꯕꯅꯤ ꯑꯉꯥꯡ ꯑꯁꯤ ꯂꯧꯁꯤꯜꯂꯨ ꯑꯉꯥꯡ ꯃꯆꯥꯗꯨ ꯎꯕꯗ ꯂꯥꯏꯅꯤꯡꯕꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯥꯏꯕꯪ ꯃꯄꯨꯗ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯅꯤꯖꯕꯗꯣ ꯇꯥꯏꯕꯪ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯔꯕ ꯃꯥꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯣꯛꯄꯤꯔꯝꯃꯤ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯧ ꯌꯦꯡꯖꯔꯒ ꯕꯜꯀ꯭ꯌꯥꯒꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯄꯣꯊꯥꯖꯐꯝ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯗꯤ ꯕꯜꯀ꯭ꯌꯥꯒꯤ ꯅꯨꯄꯤꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯕꯤꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯅ ꯌꯣꯛꯆꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅ ꯌꯥꯏꯐꯅꯕ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯑꯃ ꯊꯤꯕꯤꯕꯒꯤ ꯃꯇꯝ ꯌꯧꯗ꯭ꯔꯤꯕꯔꯥ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯕꯜꯀ꯭ꯌꯥꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ
ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯃ ꯊꯤꯕ ꯃꯊꯧ ꯇꯥꯔꯦ꯫ ꯑꯗꯨꯅ ꯑꯩ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯃꯉꯥꯜ ꯄꯤꯕ ꯉꯝꯂꯤꯕ ꯅꯨꯃꯤꯠꯄꯨ ꯀꯧꯗꯨꯅ ꯏꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯅꯕ ꯋꯥꯐꯝ ꯍꯧꯗꯣꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯃꯤꯠꯄꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯀꯨꯝꯂꯛꯇꯨꯅ, ꯍꯦ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ, ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤ ꯅꯪꯒꯤ ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯕꯜꯀ꯭ꯌꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯁꯛ ꯇꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯉꯨ ꯅꯨꯃꯤꯠ, ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯊꯥꯖ ꯌꯣꯟꯖꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯊꯥꯖꯕ ꯄꯥꯝꯃꯤ꯫ ꯅꯨꯃꯤꯠꯅꯁꯨ ꯍꯣꯏ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯅ ꯌꯥꯔꯕꯗꯤ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯕꯜꯀ꯭ꯌꯥꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯕꯦꯝꯃ, ꯅꯍꯥꯛ ꯅꯨꯃꯤꯠꯀ ꯂꯨꯍꯣꯡꯕ ꯑꯁꯦ ꯌꯥꯅꯤꯡꯂꯕ꯭ꯔꯥ? ꯃꯍꯥꯛꯇꯤ ꯃꯥꯂꯦꯝ ꯄꯨꯝꯕꯕꯨ ꯃꯉꯥꯜ ꯄꯤꯔꯤꯕꯅꯤ, ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯔꯕꯗꯤ ꯅꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯜꯀ꯭ꯌꯥꯒꯤ ꯋꯥꯗꯨ ꯃꯆꯥꯅꯨꯄꯤꯅ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯄꯥꯕ, ꯑꯩ ꯅꯨꯃꯤꯠꯀ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯁꯥꯒꯅꯤ, ꯑꯗꯨꯅ ꯑꯩ ꯑꯁꯥꯕ ꯈꯥꯡꯕ ꯉꯝꯂꯣꯏ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯕꯜꯀ꯭ꯌꯥꯅ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯦ ꯅꯨꯃꯤꯠ, ꯅꯍꯥꯛꯀ ꯂꯨꯍꯣꯡꯕꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯑꯣꯏꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯏꯪꯍꯟꯕ ꯉꯝꯒꯗꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯅꯍꯥꯛꯅ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯕꯜꯀ꯭ꯌꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯦ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕꯗ ꯃꯇꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯕꯗꯤ ꯂꯩꯆꯤꯜꯅ ꯑꯣꯏꯒꯅꯤ꯫ ꯃꯔꯝꯗꯤ ꯂꯩꯆꯤꯜꯅ ꯑꯩꯕꯨꯁꯨ ꯈꯨꯝꯖꯤꯟꯕ ꯉꯝꯃꯤ, ꯑꯩꯒꯤ ꯃꯩꯁꯥꯗꯒꯤꯁꯨ ꯃꯍꯥꯛꯅ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯀꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯕꯜꯀ꯭ꯌꯥꯅ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯅꯨꯃꯤꯠ, ꯑꯗꯨꯗꯤ ꯑꯩ ꯂꯩꯆꯤꯜꯕꯨ ꯑꯃꯨꯛ ꯀꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯕꯜꯀ꯭ꯌꯥꯅ ꯂꯩꯆꯤꯜꯕꯨ ꯑꯃꯨꯛ ꯀꯧꯔꯝꯃꯤ꯫ ꯂꯩꯆꯤꯜꯗꯁꯨ ꯆꯞ ꯃꯥꯟꯅꯅ, ꯍꯦ ꯂꯩꯆꯤꯜ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯊꯥꯖ ꯌꯣꯟꯖꯕꯒꯤ ꯃꯇꯝ ꯌꯧꯔꯦ, ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯊꯥꯖꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯆꯥꯅꯨꯄꯤ, ꯅꯍꯥꯛ ꯂꯩꯆꯤꯜꯒ ꯂꯨꯍꯣꯡꯕ ꯑꯁꯤꯗꯤ ꯌꯥꯅꯤꯡꯂꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯌꯥꯔꯝꯗꯦ꯫ ꯄꯥꯕ, ꯑꯩ ꯌꯥꯕ ꯉꯝꯂꯣꯏ, ꯂꯩꯆꯤꯜꯗꯤ ꯌꯥꯝꯅ ꯃꯝꯃꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯥꯝꯅ ꯏꯪꯒꯅꯤ, ꯑꯗꯨꯅ ꯑꯩ ꯂꯩꯆꯤꯜꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ꯫ ꯕꯜꯀ꯭ꯌꯥꯅ ꯂꯩꯆꯤꯜꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯦ ꯂꯩꯆꯤꯜ, ꯅꯍꯥꯛ ꯅꯠꯇꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯊꯥꯖꯕ ꯌꯥꯕ ꯃꯇꯤꯛ ꯆꯥꯕ ꯈꯣꯡꯂꯣꯏ ꯑꯃꯠꯇ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯔꯛꯏ꯫ ꯂꯩꯆꯤꯜꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, ꯍꯦ ꯂꯥꯏꯅꯤꯡꯕ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯗꯤ ꯅꯨꯡꯁꯤꯠ ꯈꯛꯇꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯂꯩꯆꯤꯜ ꯑꯩꯕꯨꯁꯨ ꯍꯨꯝꯗꯣꯛꯄ ꯉꯝꯕꯅꯤ, ꯑꯗꯨꯅ ꯑꯃꯝꯕ ꯑꯏꯪꯕ ꯄꯨꯝꯅꯃꯛ ꯀꯣꯛꯍꯟꯕ ꯉꯝꯂꯒꯅꯤ꯫ ꯕꯜꯀ꯭ꯌꯥꯅ ꯍꯔꯥꯎꯅ, ꯑꯣ, ꯅꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯠꯄꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯕꯜꯀ꯭ꯌꯥꯅ ꯅꯨꯡꯁꯤꯠꯄꯨ ꯑꯃꯨꯛ ꯀꯧꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯕꯜꯀ꯭ꯌꯥꯅ ꯅꯨꯡꯁꯤꯠꯀꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯊꯥꯖꯅꯕ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯡꯁꯤꯠꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯍꯟꯗꯛꯁꯨ ꯌꯥꯔꯝꯗ꯭ꯔꯦ꯫ ꯄꯥꯕ, ꯑꯩ ꯅꯨꯡꯁꯤꯠꯀ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ, ꯃꯍꯥꯛꯇꯤ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯅ ꯆꯠꯄꯅꯤ, ꯑꯗꯨꯅ ꯑꯩ ꯃꯥꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯅꯤꯡꯉꯥꯏꯗ ꯕꯜꯀ꯭ꯌꯥ ꯃꯊꯥ ꯁꯥꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯠꯇ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯦ ꯅꯨꯡꯁꯤꯠ, ꯅꯍꯥꯛꯇꯤ ꯀꯣꯏꯅ ꯆꯠꯄꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯅꯍꯥꯛꯀ ꯂꯨꯍꯣꯡꯕ ꯑꯁꯦ ꯌꯥꯅꯤꯡꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯀꯣꯏꯅ ꯆꯠꯄ ꯅꯠꯇꯕ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯒꯗꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯕꯣꯔ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯑꯃꯠꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯕꯜꯀ꯭ꯌꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯠꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ, ꯐꯔꯦ ꯐꯔꯦ, ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯒꯗꯕ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯆꯤꯡꯒ ꯑꯣꯏꯅ ꯂꯨꯍꯣꯡꯂꯨ꯫ ꯅꯨꯡꯁꯤꯠꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡ ꯑꯃꯨꯛ ꯀꯧꯗꯨꯅ ꯕꯜꯀ꯭ꯌꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯆꯤꯡꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯂꯝꯃꯤ, ꯍꯣꯏ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅꯤ꯫ ꯕꯜꯀ꯭ꯌꯥꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯊꯨꯡꯂꯒꯅꯤ, ꯆꯤꯡ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯂꯩꯔꯒꯅꯤ,
ꯑꯗꯨꯅ ꯅꯍꯥꯛ ꯆꯤꯡ ꯑꯁꯤꯒ ꯑꯣꯏꯅ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯟꯗꯛꯇꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯀꯞꯂꯛꯂꯝꯃꯤ꯫ "ꯑꯣ ꯕꯥꯕꯥ, ꯑꯩꯕꯨ ꯀꯝꯗꯧꯅ ꯆꯤꯡ ꯑꯁꯤꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯣ? ꯃꯍꯥꯛꯇꯤ ꯊꯋꯥꯏ ꯄꯥꯟꯕ ꯅꯠꯇꯦ, ꯑꯁꯤꯕꯒ ꯄꯥꯡꯈꯛꯅꯤ꯫ ꯀꯝꯗꯧꯅ ꯅꯆꯥꯅ ꯆꯤꯡꯒ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯅꯣ?" ꯕꯜꯀ꯭ꯌꯥꯅ ꯆꯤꯡꯗ ꯌꯦꯡꯂꯒ, "ꯍꯦ ꯆꯤꯡ, ꯅꯍꯥꯛ ꯅꯠꯇꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯆꯥꯟꯅꯒꯗꯕ, ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯌꯥꯕ ꯑꯃꯠꯇꯗꯤ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯃꯄꯥ, ꯑꯩꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ." ꯆꯤꯡꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯣ ꯐꯔꯦ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯗꯤ ꯎꯆꯤ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯎꯆꯤ ꯅꯤꯡꯊꯧꯅꯤ꯫ ꯎꯆꯤ ꯅꯤꯡꯊꯧꯒ ꯑꯣꯏꯅ ꯂꯨꯍꯣꯡꯂꯣ꯫ ꯃꯔꯝꯗꯤ ꯑꯩꯅ ꯆꯍꯤ 100 ꯍꯦꯟꯅ ꯂꯩꯔꯛꯄꯁꯤꯗ ꯃꯁꯥ ꯈ꯭ꯋꯥꯏꯗꯒꯤ ꯈꯤꯡꯅ ꯂꯩꯕ, ꯃꯇꯝ ꯆꯨꯞꯄꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ, ꯊꯋꯥꯏ ꯄꯥꯟꯕꯁꯨ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯎꯆꯤ ꯅꯤꯡꯊꯧꯅ ꯑꯣꯏꯔꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯗꯣ ꯎꯆꯤ ꯅꯤꯡꯊꯧꯒ ꯑꯣꯏꯅ ꯂꯨꯍꯣꯡꯂꯣ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯕꯜꯀ꯭ꯌꯥꯅ ꯈꯨꯗꯛꯇ ꯎꯆꯤ ꯅꯤꯡꯊꯧꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ, "ꯕꯥꯕꯥ, ꯑꯩꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯗꯣ ꯎꯆꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯑꯣꯏꯔꯦ꯫ ꯑꯩ ꯃꯥꯒ ꯂꯨꯍꯣꯡꯕ ꯏꯁꯥꯅ ꯌꯥꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯕꯨ ꯍꯥꯟꯅꯒꯨꯝꯅ ꯎꯆꯤꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯕꯤꯔꯣ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯜꯀ꯭ꯌꯥꯅ ꯃꯥꯒꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯥꯟꯅꯒꯨꯝꯅ ꯎꯆꯤ ꯑꯃꯨꯛ ꯑꯣꯜꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯆꯤ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯎꯆꯤ ꯅꯤꯡꯊꯧꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯕꯜꯀ꯭ꯌꯥꯅ ꯑꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ, "ꯑꯣ, ꯑꯉꯛꯄꯅꯤ ꯃꯍꯧꯁꯥꯒꯤ ꯈꯨꯠꯁꯦꯝ! ꯑꯩꯅ ꯃꯍꯥꯛꯄꯨ ꯎꯆꯤꯗꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯟꯊꯣꯛꯇꯨꯅ ꯏꯆꯥ ꯁꯛꯅ ꯌꯣꯛꯆꯔꯨꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯕꯨ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯅꯨꯃꯤꯠ, ꯂꯩꯆꯤꯜ, ꯅꯨꯡꯁꯤꯠ, ꯆꯤꯡ ꯀꯌꯥ ꯑꯃꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯅꯕ ꯍꯣꯠꯅꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯠꯇ ꯄꯥꯝꯖꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯏꯆꯝ ꯆꯝꯕ ꯎꯆꯤ ꯅꯤꯡꯊꯧ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯅ ꯈꯣꯏꯗꯥꯖꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯈꯤ꯫ ꯑꯩꯅ ꯃꯍꯧꯁꯥꯒꯤ ꯈꯨꯠꯁꯦꯝꯕꯨ ꯁꯦꯝꯗꯣꯛꯀꯦ ꯈꯜꯂꯨꯔꯤꯕꯁꯦ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯣꯏꯔꯝꯂꯦ꯫ ꯃꯍꯥꯛꯀꯤ ꯎꯆꯤꯒꯤ ꯄꯨꯟꯁꯤꯗ ꯂꯩꯖꯈꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯂꯦ." ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨꯁꯨ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫